KARIGUMBA Working Committee KUKI CSO na National Highway No. 2 THINGDUNA POTCHEI PUTHOK PUSIN TOUBADA AMADI CHATHOK CHATSIN TOUBADA Ayet Apan Chatharabadi Naga Taba Maphamsingda exception Amata Yaodana Kukising CHATHOK CHATSIN TOUBADA Thinglagani Hairi Hariba Maphamsing adudi National Highway No. 2 National Highway No. 37 AMADI Nagalandgi Parent District Fauba amasung Assamgi NC Hills Faubani haina FNCC gi Information and Publicity Committee na thadrok Cherol asida khangalakli Cherol asina makatana hariba group sing asina ngamkai khopsilakpa rajniti manipulate tawrakpa amadi lamda masigi tangdu leita bada khudong thiningai oiba lambi sing chatharakli makoigi apunbagi puwari da amada cooperation pinaduna leirakpani masida Ama nusi nadaba leiti haina fongdurakli hariba ban asi maru oina WKZIC amasung Working Committee KUKI CSO gi banner makada leiriba KUKI Expansionist Force singna chatharakpa thawong singi mayokta chathababani National Highway da tha Kuntaret hena blockade chathaduna manipur da ransom tanbagi thawong makoina chatharakpa asi economics terrorism gi thawong ni haina fongdorakli Naga Taba Maphamsingda hojik chathariba ban asi matam kuina dagi sanchi leina amasung ikai khumnabaga loinina Naga singa hingminnaraklaba zomi natroga marlusai mizo committee singda atamnana tawban natte haina cherol asida FNCC na fongdorakli